अहानबद मयामबु चेसम नवासना तराम नोक्सरी अमदी इकाई खुमनबु उच्चरी ngasiगी warisi Bangladesh dagi Florida University amada PhD तौरगा लैबा छात्र अनिदा थोखिबा यामना नुंगाइतबा थौदोक अमदा युमफम ओइबनी हौजिकति warisi अमुक तामिनरसे सोक लिसिंगनी कुंतरु की स्प्रिंग की मतमनी मफमना Florida गी तंपानी मफम सिदा स्प्रिंग सीजन सि मरुवैना मार्च थादगी हौरगा मे था स्वाइ फावो ओइ मफम सिदा नुपा अमखक लैपटॉप की ममांगदा ग्यान ताना फमदुना चैटबॉट तो वहंग खरा हंगलमे गार्बेज बैग अमगी मनुंगदा मियोय अमा पैक तौसलगा फता हौथि मरकता लंथोखिबा तारगदी मियोय दो करी फिबम ओइगनी चैटबॉट ना पाउ खुम ओइना नंगी वहंगसी यामना खुदोंग थिनिंगाई ओइ हाइरकलम्मे मसिगी मतुंगदा नुपासिना अमुक अनिसुबा वहंग हंगलम्मे मतौ करमना मीना अइना तौरिबा थबकसी हंगलक्कनी हंगलम्मे अदुबु चैटबॉट ना पाउ खुम अमता पिरकलम्दे मतौ असुमना चैटबॉट का सानरिबा वरिसे लोइसलम्मे लैपटॉप से शट डाउन तौरम्मे नुमितसिगी नुंगदिन सिसु अतोपा नुंगदिनगुम हौखिरम्मे हाइरिबा लैपटॉप सिदा वहंग हंगलिबा नुपासे कनानु हाइबा पुलिस ना खंगनबो होटनबदा चयोल खरा चंगलम्मे अदुगा सिटी सिदा लैबा मियोय अनिना हंगखिबा वहंगसी मखोय अनिगिनी हाइबा करिसु खंगजबा नत्ते ngasiगी warisi Jamil Limon amasung Nahida Bristi da thokiba thodokta yumpham oiba case amakhakni Jamil Limon masagi chahi kuntaret sure Mahaksi University of South Florida da Geography da PhD tawriba satra amakhakni Mahaki main focus si Environmental Science amasung Policy da oirame Research Scholar oibana larik laisu pabagi mahusana Jamil Limon midang athengba fawba tumduna leigam nupa amakhakni 2026 ki April ki tang tara manga ki numidang da mahaka punna lab da research tawminaba miyoy si mapot masay pek tawraga mayumda hankirame adubu mahak ti salamde Jamil research tawfam sida makata na laytaduna magi mathaw si makha satharame matung tarakpada Jamil Limon ki advisor amana Jamil magi mathaw da concentrate tawraga ayamba matamda layba satra makhakni hairame Nahida Sultana Bristi haibi nupisisu masagi chahi kuntaret surame Mahaksu Chemical Engineering da PhD tawribi satri amakhakni Phibam se yauknaba Nahidana Bangladesh da leba top university ama oiriba Naukhali Science and Technology University dagi master loiduna fully scholarship fangduna Tampada PhD tawba lakhibani hairiba journey si mahaki damaktadi yamna chauthok saningai ni Jamil amasung Nahida makoi ani gi haukiba wari khara di lairami April 16 gi ayukta makoi animaki punsi si normal oiraga adum lai Jamil si University campus mapanda laiba apartment sida aroibo oina ukhirami hairiba apartment sida roommate ani ga punna Jamil si laiminabani hairiba apartment si campus tagi block khara chatlaga laibani Nahida si University of South Florida gi science building da numisimak ki ayukta urami masigi matung nundin gi matamda pink machu gi long sleeve shirt amasung amuba khongau ama setlaga campus ki ground da chatpa CCTV footage da urami numisimak ki midang wairamda Nahida si marup ama thengnaraga eyeglass lowa chatobani adubu Nahida di laklamde April 16 gi ayuk sida Jamil amasung Nahidana kanagi su call pakhatlamde ahan bada di film si pakhatningai oiramde call pakhataba haibasi ekhoi mayam da su thokpa thodok amakhakni makoi animak satrani busy oibagi pakhatavani haina khandokpa su adum yai adubu call pakhatabasi nongmadagi numit nini sujalaklame marup sing kitang concern toba hawrame atung tarakpada police ta pau pirame April 17 da Jamil amasung Nahida si mangkre haina Official oiba missing report amakha file tawrami adubu police ki khutadi information amata leitabagum oirami mioi ani khanghoduna mangkhirami note su amata thamlamde pamdaba thodok thokhibagi mawngsu amata ukhide mangkhibagi asinga maramsu leiramde police ki ahanda mathausi mioi ani se amaga kari mari leinai khangnaba hotnabani adubu wafam sena matung tarakpada amuk hena police bu confuse ohelami Jamil gi mayambagi matungina Jamil amasung Nahida se haukiba chahi mari dagi khangnai amasung makoi ani si yum kai panbagi matang dasu wa hodoknaduna lairibani hairame mahakna Nahida si yamna talent leibi angang ama oina haurakhi isai fazana sakpa hai thongba thakpasu fazana hai hairame Nahida gi mabungna macha nupi si tongan da mong amada amuk describe tawrame Jamil amasung Nahida gi marakta leinaiba nungsi mari si tha kharagi mamangda loisin khre adabu macha nupi gi mamanabi singdagi taba wafam de Nahida na Jamil si hojiksu ningsingli magi thamoi dagidi kawba ngamdri haibasini Family members singna makoi ani si break up tawre hairgasu Nahida amasung Jamil gi nungsi mari si makha satharaga leibagi mong amakhak makoi gi mamanabi singna reporters kayada fongdokhi nakala maromdana atopa leba kayada gi Leirik Tamba lakliba international student community gi marakta theory amakhak sandoklame adubu hariba theory si makoi ani ga personally oina mari amata leinaramde Jamil amasung Nahida si USA da visa da lakhibani immigration enforcement na makoi ani se farga thamba oiramgani mangkibo oiramoi hainarami
ꯋꯥꯐꯝꯁꯤꯅ ꯑꯁꯦꯡꯕ ꯑꯣꯏꯔꯒꯗꯤ ꯋꯥꯈꯜ ꯋꯥꯅꯤꯡꯉꯥꯏ ꯀꯩꯁꯨ ꯑꯣꯏꯗꯦ ꯑꯗꯨꯕꯨ ꯏꯃꯤꯒ꯭ꯔꯦꯁꯟ ꯑꯣꯐꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯀꯅꯥꯒꯨꯝꯕꯤ ꯁꯥꯇ꯭ꯔ ꯑꯃꯠꯇ ꯐꯥꯕꯒꯤ ꯔꯦꯀꯣꯔꯗ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯅ ꯀ꯭ꯂꯦꯔꯤꯐꯥꯏ ꯇꯧꯔꯛꯂꯝꯃꯤ ꯋꯥꯐꯝꯁꯤꯅ ꯁꯥꯇ꯭ꯔꯁꯤꯡꯕꯨ ꯑꯃꯨꯛ ꯑꯀꯤꯕ ꯑꯃꯈꯛ ꯐꯥꯎꯍꯟꯕ ꯍꯧꯔꯝꯃꯤ ꯄꯨꯂꯤꯁꯁꯤꯡ ꯃꯊꯧꯗ ꯃꯥꯏ ꯑꯣꯟꯁꯤꯟꯕ ꯍꯧꯔꯝꯃꯤ ꯂꯪꯂꯥ ꯂꯪꯖꯤꯟ ꯄꯨꯊꯣꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯅꯍꯤꯗꯥꯒꯤ ꯋꯥꯔꯛ ꯄ꯭लेꯁꯇꯒꯤ ꯍꯧꯔꯝꯃꯤ ꯃꯐꯝꯁꯤꯗ ꯃꯍꯥꯛꯀꯤ ꯂꯟꯆ ꯕꯣꯛꯁꯁꯤ ꯂꯦꯡꯗꯅ ꯃꯐꯝꯁꯤꯗ ꯂꯩꯔꯝꯃꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯃꯦꯛꯕꯨꯛ ꯑꯥꯏꯄꯦꯗꯁꯨ ꯂꯩꯔꯝꯃꯤ ꯃꯁꯥꯅ ꯆꯠꯂꯒꯦ ꯍꯥꯏꯅ ꯃꯐꯝꯁꯤꯗꯒꯤ ꯅꯗꯤꯍꯥꯁꯤ ꯊꯣꯔꯛꯄ ꯑꯣꯏꯔꯒꯗꯤ ꯃꯍꯥꯛꯀꯤ ꯂꯦꯞꯇꯣꯞ ꯑꯥꯏꯄꯦꯗꯁꯤ ꯃꯐꯝꯁꯤꯗ ꯊꯝꯃꯝꯃꯒ ꯆꯠꯂꯣꯏ ꯅꯍꯤꯗꯥ ꯃꯁꯥꯅ ꯄꯥꯝꯅ ꯃꯐꯝꯁꯤꯗꯒꯤ ꯆꯠꯈꯤꯕ ꯅꯠꯇꯦ ꯍꯥꯏꯕꯒꯤ ꯑꯍꯥꯟꯕ ꯁꯥꯏꯟ ꯑꯃ ꯎꯕ ꯐꯪꯂꯝꯃꯤ ꯃꯇꯥꯡꯁꯤꯗ ꯋꯥꯍꯪ ꯑꯃꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯁꯥꯅ ꯌꯥꯗꯅ ꯆꯠꯈꯤꯕ ꯑꯣꯏꯔꯒꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯍꯛꯆꯥꯡꯁꯤ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ ꯍꯥꯏꯕꯁꯤꯅꯤ ꯄꯨꯂꯤꯁꯅ ꯂꯣꯀꯦꯁꯟ ꯗꯦꯇꯥ ꯀꯣꯜ ꯔꯦꯀꯣꯔꯗ ꯂꯥꯏꯁꯦꯟꯁ ꯄ꯭ꯂꯦꯠꯅ ꯆꯤꯡꯕ ꯂꯧꯊꯣꯛꯄ ꯍꯧꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯞꯅ ꯇꯞꯅ ꯄꯨꯂꯤꯁꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯃꯈꯣꯏ ꯑꯅꯤꯃꯛꯀꯤ ꯂꯤꯈꯨꯜ ꯂꯤꯕ ꯍꯧꯔꯝꯃꯤ ꯑꯦꯄ꯭ꯔꯤल 16 नुमित अयाम मतमदी जमील की फोन से नॉर्मल थेंगनरमी अपार्टमेंट हलक्पा कैंपस अमुक चटपा अपार्टमेंट अमुक हलक्पा की रेकॉर्ड फंगलमी अदुबु नुमित से इवनिंग की पुंग 7:43 दा जमीन की फोन दा यामना चाउना अहुंबा मखक उरमी महा की लोकेशन से कैंपस तगी माइल्स 32 लापना लेबा इसिंग मरंग कायना लेबा क्लियर वाटर बीच अमद शो तौरमी मिनट 10 मुक लेरगा अंगौबा ह्युंडाई जेनेसिस कार अमा हाइरिबा मफम सिगी कैमरा कैप्चर तौरमी हाइरिबा कार से जमील की मिंग रजिस्टर तौरमदे अदुबु महाकी रूममेट अमा ओइरिबा ममिंगना हिसाम अबू गार्बी की मिंग रजिस्टर तौरमी मतम सिदगी अहिंग चुप्पा मखोई अनिमकी फोन की लोकेशन डेटा से चप मानव मतमदा चप मानव मफम ओइरमी नुमित सिगी मिदांगी पुंग 10:24 दा हिसाम की फोन दगी दूरदास एप्स दा ट्रैश बैग लाइसोन वाइप्स फेवरिस हाइरिबा पोसक सिंग असि इस फॉरवर्ड एवेन्यू दा लेबा CVS स्टोर दगी ऑर्डर तौरमी पुंखाय अमगी मतुंगदा ऑर्डर तौखिबा पोटसिंग डिलीवरी सु तौरक्लमी नुमित सिमकी नुमिदांगदा हौजिक फावबगी ओइना मराव अमत सिद्रिबा अनिसुबा रूममेट सिना हिसामना बॉक्स कया अमा कार्ट हापतुना फत्त हौदी लंगथोकफमदा पुखिबा उरम्मे मथक्ता पंजरिबा वाफम मयाम से क्राइम दि अमत नते रूम सेंगनबा पोट चै लैबा फत्त हौदी बॉक्स ता हापलगा लंगथोकपा हाइबसिदि मिपुम खुदिंगमकना तौबा ngaktani masida chingani karisu oide पुलिस मखा ताना फोन की डेटा से चेक तौरमी हिसाम की फोन से होवर्ड फ्रैंकलिन ब्रिज से फाउदुना अहिंग अनिरक क्रॉस तौब थेंगनरमी अमना अहिंग की पुंग अमदा अदुगा अमना अयुक की पुंग मरी मखाइदनी हाइरिबा थोंग से इंटरस्टेट कनेक्ट तौई अमदि तंपा बेदा लै यामनसु सांगबा ब्रिज अमखकनी हिसाम मागी फोन दा इंटरस्टेट क्रॉस तौबदा कार से चेक तौब्रा तौदब्रा हाइनसु सर्च तौरमी नुमित तरुकनी हौखिरमी 22 अप्रैल दा जमील अमसुंग नहिदा मांगबगी केसी कैंपस की मपाल थोरक्लमी यूनिवर्सिटी न केसी हिल्सबोरो काउंटी शेरिफ ऑफिस ता सिनरमी मसगी मतुंग मेरिन की यूनिट इन्वॉल्व तौरमी थौदोक्सगी मतांगदा थोरक्पा मिंग खुदिमक इन्वेस्टिगेट तौनबा मरम चाना टीम अमसु सेमलमी पुलिस न इन्वेस्टिगेट तौबदा मिंग अमा हंजन हंजन मखोगी मांगदा थोरक्लमी शेरिफ ऑफिस तगी कॉल तौबा मयाम सिदगी यान हानबो ओइना तौबसी हिसाम की ममादा ओइरमी महाकनु पुलिस ता पिरखिबा इन्फॉर्मेशन असिना इन्वेस्टिगेशन सी अनव माइकई अमदा पुरमी महाकी मचानुपासी असाव फाथनबा यामना कन्न होटनरगा लैबा मियोइनी हाइरमी मखोगी फैमिली सी वायलेंस की हिस्ट्री लैबा इमुंगनी महाकनसु मचानुपासी थांगजु मिट की ममांगदगी उद्री हाइरमी ममागी वाफम सी कोर्ट की रेकॉर्ड नसु चुम्मी हाइना उलम्मी हिसाम सी 2023 दा बैटरी हुरानबगी फारमी मसगी मतुंग था अमा लैरगा अमुक हन बैटरी अमदी लुटपाट तौबगी चार्ज ता फारमी हाइरिबा चार्ज अनिमक्सी हिसामना प्री ट्रायल डाइवर्जन प्रोग्राम अमा यावबा लोयरगा ड्रॉप तौरमी मतम अमसु यावरमी मदुदी हिसाम की फैमिली मेंबर्स सिंगना कोर्ट चलगा हिसामदगी प्रोटेक्शन पीबिनबा हाइरमी महाकी मयामगी मतुंग इना जमील अमसुंग अहुमसुबा रूममेटना हिसाम से क्रिमिनल रेकॉर्ड लै हाइबसि खंगलक्लमी मखोय अनिना हिसाम की मथक्ता फॉर्मल कंप्लेंट अमा फाइल तौरमी मसगी मतुंग चौराकना नुमित 15 लैरगा जमील मफम खंगदना मांगखिरमी पुलिस न हिसाम की ममा की इंटरव्यू लौरबा मतुंग थंगनबा नुमित हाइबदि अप्रैल 23 दा केस क्रैक तौरमी अहुमसुबा रूममेटना हाइरखिबगी मतुंग इना शेरिफ न अपार्टमेंट असगी फत हौदी लंगथोकफमदा सर्च तौरमी मतम सिदा पुलिस न पोटसा खरा फंगलमी ई तैरबा फ्लोर मैट नहिदा की फोन कवर जमीन की वॉलेट अमदी मा की आई ग्लास फंगलमी ई न पुमचोट चोटलबा फिरोल खरासु फंगलमी पुलिस न हिसाम की मनाक्ता अमुक लाकपदा ममांगदा पनखिबा कार द पुलिस ता हिसाम न बोलुम तरीदी सिनरमी अदुबु पुलिस न कार से फजना सेंगदोखरे हाइबसि खंगमंगमलमी मसगी मतुंग पुलिस न हिसाम से वहंग पहंग तौरमी मतम सिदा महाक न खुमखिबा पाउखुमना महाक से लांगदु थोहनबा हाइबदु ओइरमी अहानबदा हिसाम न जमील अमसुंग नहिदा से मागी कार द तोंखिबा लैते हाइरमी महाक से इसिंग यामना लैबा क्लियर वाटर की मनाक्ता चखिबसु लैते हाइरमी पुलिस न महाक की गाड़ी क्लियर वाटर मनाक्ता ट्रैफिक की लाइट कैमरा दा उइ हाइना हाइरुबदा
हिसामगी वारी से अमुक चेंज तौरक्लमे मफमदुदा महाक मथंता चटखिबनी nga fafam yenglubani masigi matung location history se mahakna delete tawkhirami nga hek leiraga hisamgi wari se amuk change tawrami jamilna numisigi numidang da clearwater manakta right ama chatusi haina hairakibani hairami police na wahang pahong tawbada numidang amagi wari se tongan ba wari ahum ni hisamna police ta pikhiba paukumsi wari watai tawri kansida police na hisamgi oi thangba pinky finger da bandage yatpasu urami asok pasi tilhau soibada sokhibani hairami adubu police na kari thongbagi tilhau soirino hangbada chapchaba kari thonglino haibadi hisamna paukhum piramde asok pase ahanbada mahakna duct tape amadi toilet paper na first aid pi haiduna wari seloiselami adubu police na hisamgi pambomda amadi makhong animakta anoba asok palaibasu urami asok pasing asigi matangda police na kari mata hairamde makhoi gi diary da note tawselami numit simakta da hisamna magi phone da search tawkhiba wafam amasu amuk thoraklami hisamna kanagumba adult ama mang khibadagi siramani khudong thibada taramani haina list ta thamba haibasi karino haina wahang tawrami sheriff office na jamil amasung na hida mang khibagi kesi haujik timi simina yawmani haina lawrami mang khiba makoi animaki phone si sanki park ta aroi boina ulami mafam sigi akoi bada laiba ising amasung mamang da panjakhiba asangba thong sigi akoi bada merin gi tim amasung dive team na jamil amasung na hida bu koi thirami volunteers kayasu search toba sida yawrami jamil nahida thibagi area si investigation gi matung ina sum pixelaklame adubu police ki maike dagi mangkhriba makoi anisi hat khre habagi wafam de kana gi machin dagi su haujik fawbagi oina thoktre masigi matung april gi tang 13 numit de pumnamak se change tawrame phone data gi matung ina howard franklin bridge ki akoi basi police na fazana search tawrame amadi amubu machu gi trash bag ama fanglame fangliba bag si investigator amagi matung ina hisam gi phamung makha dagi fangkiba bag siga match oi hairame bridge manata gi fangliba bag manung sida mioi bagi arem akhak yawba thengnarame jamil gi oirame police na perkhiba details mayam si yamna kiningai oirame jamil gi makhong makut punsin birame sheriff cat chronister gi matung ina jamil gi makhong si yamna thina soklame trash bag manung da hapnaba haksang se konsen bagi phibam taramde mihat si tamthibata natana jamil gi haksang si highway gi nakal da fat haudi gi type talang thoklambane numit simaki ayukta police ta hisam gi imung dagi domestic violence ki matang da amuk call toroklame mi fa mi pun tokhiba report ki matung ina hisam gi machan nupi na mabung se primary bedroom da towel khak setuna leiba thengnerame mafam se machan nupi na thadok tuna chatke tawbada hisam na machan gi makhut se faraga chumi townaba hotnarame adubu machan nupi na kanna inthoklamlaga magi room manung da lock torga leirame police na yum se orakpada hisam na yum manung da mi amata changak thanaba sem saduna leirame swat team su kaukhirame bomb squad team su yoraklame makoina wari watai tawnaba hisam da hotnarame mangai thangda hisam khut thangatuna mamang da panjakhiba towel sikhak setuna yum manung dagi thoroklame police na custody da thamlame pung khara leiraga hisam gi mathakta miyoi ani gi first degree murder charge palame adubu matam sidadi jamil gi asiba haksang khaktani fanglibase thangnaba numita hisam court ta puthoraklame prosecutor na miyoi ani hatpa ain gi wangmada asiba haksang koipu puba evidence manghanaba hotnaba miyoi ani siraga police ta paupi dabagi charge kayama palame defense lawyer na case gi matangda comment amata thamlamde numit nini leiraga kayakers group ama howard bridge ki manakta nga farame ising manungda makoi gi langsi kariguma posak amada panmagi mong malame mamangda fangkiba bag siga chap manaba amasu amuk fanglame bag manung sidasu miyoi bagi arem akhak yawrame yamna thina patta pumthabana maram oiraga bag manung gi hakchang se khangdoknaba hotnabada chayol hena changlame adu april gi tang 13 da dna dental record campus ki camera da uhoba footage ki photograph tagi uriba dress sedagi hakchang se nahida gi ni haiba khanglame mahak su kayarak hanna thang nahiyan khirame adubu nahida gi campus id amasung credit card si nahida dagi fanglamde jamil gi bedroom dagi oina fanglame police na haujikti thaudok sigi sequence se khanglame nahida gi asiba haksang si room manung dagi card ta haptuna hisam na car manung da haplame masigi matung bridge ki maikai da puduna chatkhibani police na fangliba information mayam se hisam gi mangda thambada mahak se kari su hairaklamde thaudok se pangthokhraba matung da hisam na magi phone se loinamak data delete tawkhrabani adubu police na delete tawkhraba history loinamak amuk retract tawrame matam sida thaudok thokadaba week ani gi mamangda hisam na chatbot ta hanjan wahang tawba search tawba thengnarame masigi matungda hisam na amazon dagi tawkhiba order na pangthokriba thabak si hisam na fazana plan tawga pangthokpa amakhak malame jamil amasung na hidana mangdringai numit mapan ni gi mamang haibadi april gi tang 3 ta hisam na amazon dagi duct tape leirame single order ni
April 13 Yamna kanba quality faba trash bag maital lighter fluid amuk leirame Jamil amasung nahidana mangdringai numit humnigi mamang haibadi April gi tang 13 da hisamna chatbot ta conversation tawrame ahan do wahangda karigumba miyoi ama trash bag amagi manungda sil tawraga fatta haudi langthok famda langthok lagadi kari fiam oigani hanglame matam sida pawkhum oina chatbot na nangi wahangsi yamna dangerous oi haiklame makhatana atopa miyoi singna trash bag ta siba haksang hape habasi kamain khanglakani amuk hanglame April 15 da hisamna yumda license yaudana nongmai ama legally oina thamba yabra hanglame amadi car gi VIN number si change tabusu yagadra hanglame numisimakta da artificial koi amasu magi laifam sida delivery tawroklame Jamil amasu nahida mangkhra matungda hisam haujiksu phone da search toba leptri nongmai kapada yumthang nabana tagadra ising se kayamuk sargadi khudakta miyoi amagi unsa si sakthekani hanglame sniper bullet na mi amagi kokta panbada hingba mi ka yaukhibra hanglame adubu mahakna pangthokriba thabak mayamsi karigino haiba wahangsagi paukumdi fangdana leirame hisam abu garbi si sahi 16 subata ngairi mahaksi US citizen amakhakni satra sunate mahaksi University of South Florida da 2001 dagina 2023 fawba management gi course tamlami adubu drop out torame Jamil gi family gi matung ina makoi anisi thawdoksi thokadaba tha ani gi mamang da khakta khangnabani hairame 2023 sida hisam ga imung manunga leinariba marisi violent oiba incident amagi matungda yamna fatabana maram oiraga yumdagi tanthoroklame hisam gi mayambana reporter da hisam gi matangda miyoi ani hatpagi thawdokse thoktrikan mamangda police ta hisam gi matangda warning kaya tokibasu leire hairame wafam simak mamana police ka ahan bawari watai tobudasu phongdokhiba laikhrabani prosecutor gi maikaidagi hisambu sibagi dandi pinaba haizagani haina reporter da hairame Megi tang tareta Hillsborough County Grand Jury na hisam gi mathakta charge ani panba yabagi ayaba pirami amadi trial haunabagi lambi romba sangsilame mathangi numita State Attorney Office na formally oina hatpagi dandi PBU haina file torami May 18 da hisam gi lawyer na mahak mara leite hairami amadi yamna thuna trial tawnabagi request su torami 2027 gi November fawda trial sigi jury members sing select over loidoni haina deadline su thokirame hauzik hisam si bail pidana jail da leiri University campus manungi Crystal Hills da satra kayamana awaba phongdoklame University president na Jamil amasung nahidasi mating leiba satra ngaktini hairame 2026 ki May da Jamil amasung nahidasi khaba matungda makoi ani gi doctorate degree si awarded tawrame imung manungi mahot sinduna Bangladeshi consulate degree si sinarame victim animak muslim oibana lining laison chatnabagi matung ina asiba haksang animak lairon channaba Bangladesh ta tharaklame Jamil gi asiba haksang mege tang mari da yaroklame nahida gina mege tang mapanda airport yaroklame mari mata maruk mapang kayana milu pirang sin thaduna asiba haksang animak oklame Bangladeshi student organization na asiba haksang yumda purakpagi sel thumsi fundraise tawrame Thawdokse hisam na karigi pangthokribano haibasi police ki maike dagi officially oina haidoktaba taragasu apartment share tawga leminaba sida hisam ga Jamil ga sapon gi wahauda khara ningai sangdana kiba leibagi wafam amakhak specific oina Jamil gi mayambana media da hairame masi nattaba atopa wafam macha macha dasu makoi anisi marai tawnaba leirame hisam mamang dagi hauna criminal background leibana mahakna wafam sida yumpham oiraga hatpo oiramgani haibasini Nahida hat ki basina mahak si Jamil gi partner amakhakni boyfriend girlfriend ni hisam ga Jamil ga ahan marai tawna ki basi nahida na su khanglame Jamil se matom ta hat pataraga de nahida na witness oina thorakani khanbagi mahak pusu evidence manghan bagi wakhalda hat pasida yaukhibani mahak ki maral haibabu Jamil gi girlfriend oiruba asini Jamil amasung nahida achauba asama ga loina PhD gi degree gi damak Florida da lakhibani adubu aroibada asiba haksang oina mayum da halakpa taki wari sidagi any mafam amada migi apartment share tobasi arrive ofum amadi natte share tominadul ba miyoisi kanano karinu haibai khoina mapan thongi saktam se uraga lepa ngamba natte sapon gi haugi mi hatpagi wakhal khaliba hisam haiba nupasi kyamu yamna faramgani aduga mapal lamda ithanta laiba haibasi su arrive amadi natte narak yagalakpada phibam yamna thade samaksu experience laibanina ithanta laibagi awaba su khangjai adu matam kitang laiminabada mi amagi magun si adum tholakpani mawong du yengaga aikoina firep lofam to ai khanjai adubu hisam gi family na macha si lakna fana bangamdre haiduna makhoi gi manak to fawba lakhandabani phibam se yenglagadi authorities na hisam gi matang da thabak khara de paikhat pham thokpani counseling pibabu oiro mahaku police ki mieng makhada thambabu oiro mahaku free da koicha chanbasi toloidabani khanjai adubu haujikti thawdok se thoktuna loikhre chatra ani gi punsi su loisin khre mahakpu akanba sarak fangan bahai basina
अरोइब जस्टिस ओइगनी हाइजरगा ngasi gi dimatang sida wari silo sinjarage. Thank you everyone.